Punsen orang ni. Kita tahu ya, Roy sudah datang ini. Aku nak yang pada nak kamu kuasa. Liquor drive si amna henzen and intensively tawari hana sudun tawi adubu yamna henzen akoi haukiba hapta muksidagi akoi yam kana tawi aduga akoi seizure su mayam yamna lei mafang tongan mafam singdagi akoi matang ina akoi legally madu exercise sinai hairi basing sig manungda khwaidagi sawa akoi achievement against the drive of illegal liquor si ngasi si amani haina haijaning you legalize awa haidana akoi you thao you yolo fararoi haba adum wakaimta leite akoi chap chana drive against liquor se dum tawrakani aduga akoi ge loina na akoi exercise aseng badi masig mandate se exercise da pibani you phawge se akoi na so faraga akoi exercise sinaga dawrimni adu exercise mateng pangbo ina akoi mafam dagi akoi matam ina akoi faraga akoi exercise sinaba ngaktani karigum matam de exercise ge loina na thabak drive tawsu yawi legalize tawbusina akoi ge drive tadi hena nungairagani haina ikhanjai